ꯍꯣꯏꯅꯦꯍꯦ ꯅꯪꯅ ꯍꯥꯏꯕ ꯆꯨꯝꯃꯤꯅꯦ ꯃꯁꯤꯒꯤ ꯅꯨꯡ ꯑꯁꯤꯗꯤ ꯍꯦꯛ ꯎꯕꯒꯤ ꯑꯩ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯂꯣꯏꯅ ꯀꯣꯛꯈ꯭ꯔꯦ ꯑꯩꯅ ꯒꯨꯏ ꯄꯨꯕꯨꯡꯁꯦ ꯃꯥꯃꯗ ꯄꯤꯔꯕꯅꯤꯅ ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯔꯣ ꯑꯩ ꯌꯨꯝꯗ ꯆꯠꯂꯒꯦ ꯐꯔꯦ ꯐꯔꯦ ꯅꯪꯕꯨ ꯊꯥꯗꯣꯛꯄꯤꯔꯒꯦ ꯆꯠꯂꯣ ꯆꯠꯂꯣ ꯃꯥꯃ ꯑꯩꯅ ꯄꯤꯔꯤꯕ ꯒꯨꯏ ꯄꯨꯕꯨꯡ ꯑꯁꯦ ꯆꯦꯛꯁꯤꯟꯅ ꯊꯝꯕꯤꯌꯨ ꯃꯥꯃ ꯈꯛꯇ ꯁꯤꯖꯤꯟꯅꯕꯤꯌꯨ ꯃꯤ ꯑꯇꯩꯗ ꯄꯤꯕꯤꯔꯨꯅꯨ ꯍꯣꯏ ꯍꯣꯏ ꯑꯩ ꯀꯅꯥꯗꯁꯨ ꯍꯥꯏꯗꯣꯛꯂꯣꯏ ꯃꯁꯤꯒꯤ ꯌꯥꯏꯑꯣꯏꯕꯤ ꯅꯨꯡꯅꯤꯅꯦ ꯃꯁꯤ ꯂꯩꯔꯗꯤ ꯑꯩ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯑꯃꯠꯇ ꯍꯦꯛ ꯂꯩꯈ꯭ꯔꯔꯣꯏ ꯍꯧꯖꯤꯛꯇꯤ ꯂꯧꯗ꯭ꯔꯥꯎꯕꯤꯅ ꯄꯤꯔꯝꯕ ꯌꯥꯏꯑꯣꯏꯕꯤ ꯅꯨꯡ ꯑꯁꯤ ꯄꯥꯏꯔꯕꯅꯤꯅ ꯑꯩ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯑꯃꯠꯇ ꯂꯩꯔꯔꯣꯏ ꯂꯧꯗ꯭ꯔꯥꯎꯕꯤ ꯊꯦꯡꯅꯔꯨꯕꯁꯤ ꯑꯩꯒꯤꯗꯤ ꯗꯥꯎ ꯌꯥꯕ ꯍꯥꯏꯗꯨꯅꯤ ꯍꯧꯖꯤꯛꯇꯤ ꯑꯩ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯩꯅ ꯆꯠꯅꯤꯡꯕ ꯀꯣꯏꯅꯤꯡꯕ ꯃꯐꯝ ꯀꯌꯥ ꯑꯃ ꯀꯣꯏꯕ ꯆꯠꯄ ꯐꯪꯂꯅꯤꯗꯣ ꯑꯩꯁꯦ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯈꯔ ꯐꯥꯎꯔꯛꯏꯁꯦ ꯀꯥꯟꯅꯗꯦ ꯌꯥꯏꯑꯣꯏꯕꯤ ꯅꯨꯡ ꯑꯁꯤ ꯑꯃꯨꯛ ꯎꯝꯂꯒ ꯈꯧꯔꯥꯡꯕꯁꯦ ꯀꯣꯛꯍꯜꯂꯒꯦ ꯁꯤ ꯃꯉꯥꯏ ꯀꯩꯅꯣ ꯍꯧꯖꯤꯛꯇꯤ ꯈꯧꯔꯥꯡꯕ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯄꯨꯛꯁꯨ ꯊꯜꯂꯕꯅꯤꯅ ꯎꯖꯥꯎꯁꯤꯒꯤ ꯃꯈꯥꯁꯤꯗ ꯑꯩ ꯉꯥꯏꯍꯥꯛꯇꯪ ꯇꯨꯝꯊꯣꯛꯂꯒꯦ ꯇꯥꯆꯧꯅ ꯌꯨꯝꯗ ꯍꯜꯂꯛꯇ꯭ꯔꯤꯕꯁꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯁꯨꯔꯦ ꯆꯥꯛꯅ ꯀꯗꯥꯏꯗ ꯆꯥꯔꯤꯕꯅꯣ ꯍꯥꯏꯕꯁꯨ ꯈꯪꯗꯦ ꯅꯪꯉꯣꯟꯗꯗꯤ ꯀꯔꯤꯃꯠꯇ ꯍꯥꯏꯔꯝꯗꯕ꯭ꯔꯥ ꯏꯅꯥꯎꯇꯣꯟ ꯍꯟꯗꯛ ꯇꯥꯆꯧꯅ ꯇꯧꯔꯤꯕ ꯃꯑꯣꯡꯁꯦ ꯑꯉꯛꯄꯅꯤ ꯑꯩꯉꯣꯟꯗꯁꯨ ꯄꯥꯎꯒ ꯑꯃꯠꯇ ꯄꯤꯔꯝꯗꯦꯗ ꯇꯥꯏ ꯃꯃꯥꯟꯅꯕꯒꯤꯗꯒ ꯂꯦꯛ ꯆꯥꯗꯨꯅ ꯂꯩꯔꯤꯕ ꯖꯥꯠꯂꯣ ꯑꯩꯁꯨ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯇꯥꯏ ꯅꯍꯥꯟ ꯃꯈꯩꯗꯤ ꯑꯩꯉꯣꯟꯗ ꯍꯦꯛ ꯆꯠꯂꯝꯗꯥꯏꯗ ꯍꯥꯏꯔꯝꯕꯅꯤ ꯍꯟꯗꯛꯇꯤ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗ꯭ꯔꯦ ꯑꯗꯨꯗꯤ ꯅꯪ ꯈꯔ ꯊꯤꯔꯨꯆꯣ ꯆꯠꯂꯣ ꯑꯩꯈꯣꯏꯒꯤ ꯇꯥꯆꯧꯁꯦ ꯑꯣꯟꯊꯣꯛꯅ ꯋꯥꯈꯜ ꯇꯥꯈꯤꯗ꯭ꯔꯦ ꯍꯣꯏ ꯇꯥꯏ ꯇꯥꯆꯧꯗꯨ ꯀꯗꯥꯏꯗ ꯂꯩꯔꯤꯕꯅꯣ ꯑꯩ ꯌꯦꯡꯂꯨꯔꯒꯦ ꯃꯥꯒꯤ ꯃꯑꯣꯡꯁꯦ ꯑꯩ ꯅꯨꯡꯁꯥ ꯊꯤꯖꯤꯜꯂꯛꯏ ꯑꯩꯈꯣꯏ ꯇꯥꯆꯧꯁꯦ ꯀꯨꯏꯔꯒ ꯑꯉꯥꯡ ꯃꯆꯥ ꯁꯨꯝ ꯑꯣꯟꯁꯤꯜꯂꯛꯑꯦ ꯑꯩꯈꯣꯏ ꯇꯥꯆꯧꯁꯦ ꯑꯍꯟ ꯑꯣꯏꯅ ꯋꯥꯈꯜ ꯑꯣꯟꯊꯣꯛꯅ ꯇꯥꯈꯤꯗ꯭ꯔꯦ ꯃꯅꯥꯎ ꯑꯩꯈꯣꯏ ꯋꯥꯔꯝꯒꯅꯤ ꯍꯥꯏꯕꯁꯨ ꯈꯟꯗ꯭ꯔ ꯃꯥꯜꯂꯦ ꯑꯣ ꯇꯥꯆꯧ ꯇꯥꯆꯧ ꯅꯪ ꯀꯗꯥꯏꯗ ꯂꯩꯒꯦ ꯑꯩꯅꯦ ꯅꯅꯥꯎ ꯑꯇꯣꯝꯕꯅꯦ ꯑꯩꯅ ꯀꯧꯔꯤꯁꯦ ꯇꯥꯔꯗꯤ ꯈꯨꯝꯃꯛꯑꯣ ꯇꯥꯆꯧ ꯑꯩꯈꯣꯏ ꯇꯥꯆꯧꯗꯤ ꯁꯤꯗ ꯂꯩꯔꯦꯅꯦ ꯀꯔꯤꯅꯣ ꯃꯥꯅ ꯇꯧꯔꯤꯁꯤꯅ ꯌꯨꯈꯣꯝ ꯃꯌꯥꯝ ꯑꯃ ꯊꯛꯆꯤꯜꯂꯒ ꯉꯥꯎꯗꯨꯅ ꯂꯩꯔ ꯃꯥꯜꯂꯦꯅꯦ ꯁꯦ ꯁꯤ ꯌꯧꯔꯗꯤ ꯑꯩ ꯏꯊꯟꯇꯅ ꯄꯨꯕ ꯉꯝꯂꯔꯣꯏ ꯇꯥꯇꯣꯟ ꯍꯣꯏ ꯇꯦ ꯍꯣꯏ ꯃꯌꯥꯝ ꯀꯧꯔꯨꯗ꯭ꯔꯗꯤ ꯌꯥꯔꯔꯣꯏ ꯃꯐꯝꯁꯤꯗ ꯀꯨꯏꯅ ꯂꯩꯔꯗꯤ ꯁꯥ ꯊꯣꯛꯂꯛꯄ ꯁꯣꯏꯗ꯭ꯔꯦ ꯑꯩ ꯑꯃꯨꯛꯇ ꯀꯧꯔꯨꯈꯤꯒꯦ ꯑꯩꯈꯣꯏ ꯇꯥꯆꯧꯗꯣ ꯑꯣꯟꯊꯣꯛꯅ ꯐꯤꯕꯝ ꯆꯥꯗꯅ ꯂꯩꯍꯧꯈ꯭ꯔꯖꯥꯠꯅꯤ ꯇꯥꯏ ꯃꯥꯗꯤ ꯌꯨꯈꯣꯝ ꯃꯌꯥꯝ ꯊꯛꯆꯤꯜꯂꯒ ꯉꯥꯎꯗꯨꯅ ꯇꯨꯔꯒ ꯂꯩꯔꯕ ꯖꯥꯠꯅꯤ ꯇꯥꯏ ꯃꯥꯒꯤ ꯐꯤꯕꯝꯗꯨꯗ ꯏꯊꯟꯇꯅ ꯄꯨꯕ ꯉꯝꯂꯔꯣꯏ ꯍꯥꯏꯗꯨꯅ ꯇꯥꯇꯣꯟꯒ ꯇꯌꯥꯏꯒ ꯀꯧꯕ ꯂꯥꯛꯏꯅꯤ ꯑꯊꯥꯞꯄ ꯎꯃꯪꯗꯨꯗ ꯃꯥꯅ ꯇꯧꯔꯤꯗꯣ ꯀꯔꯤꯅꯣ ꯍꯥꯏꯕ ꯋꯥꯈꯜ ꯇꯥꯗꯅ ꯉꯥꯎꯗꯨꯅ ꯂꯩꯔꯤꯉꯩꯗꯨꯗ ꯎꯃꯪꯗꯒꯤ ꯁꯥ ꯊꯣꯛꯂꯛꯑꯣ ꯑꯗꯨꯗ ꯑꯐꯕ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯕ ꯑꯗꯨꯅꯤ ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯇꯥꯏ ꯃꯥꯅ ꯌꯨꯈꯣꯝꯗꯨ ꯊꯛꯀꯦ ꯍꯥꯏꯔꯁꯨ ꯌꯨꯝꯗ ꯂꯩꯔꯒ ꯊꯛꯎ ꯑꯗꯨꯗꯤ ꯅꯠꯇꯗꯅ ꯌꯨꯈꯣꯝ ꯊꯛꯂꯒ ꯎꯃꯪꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯔꯦ ꯁꯥ ꯀꯩ ꯊꯦꯡꯅꯗ꯭ꯔꯤꯗꯨ ꯃꯔꯥꯏꯕꯛ ꯐꯔꯕꯅꯤ ꯃꯇꯝ ꯃꯥꯡꯍꯜꯂꯔꯣꯏꯁꯤ ꯇꯥꯏ ꯍꯧꯖꯤꯛꯃꯛ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯠꯂꯒ ꯇꯥꯆꯧꯗꯨ ꯂꯧꯔꯨꯔꯁꯤ ꯐꯔꯦ ꯆꯠꯁꯤ
ताचौना तोमलिङैदा नहानगी लौद्राउबिदो थोगलक्लगा अमुक फादना पुरमदनको यारेहे नंसु कारण यामना nganगनु लौद्राउबिदो अमुक लाकनी थाजद्रे तू ते सिदा माना तौरीसी येंगो चाक अमत चारमलोय माना तौरीसे खरा लेरगा नारे अमुक हाइरक्लनी सिदा सुमायना सुम थम्बदे यारोय नौसा लाओ अखोय मयाम चांगदुनाने हेक्ता थांगलसी नहान मखै ताचौसे चरा हेन मखै कोइ चतुना लेरिसे फना दुंगमीने चारादी हेलमोय नौतो चाक नत्रबसु कैनोमदि चारमने लौद्राउबिना मागी चाकसु मुंदुना चारा फाउ चरा हेलगा अदुम खांगदुना लेबा ngambani te मिंगम खिद्रबा मिनिबो मसागी चाकतो मीना मुल्लगा चाखरा फाउ करिमत हाइबा ngamamo हाय कना कना लै नोइबो इश ताचौ नमित नानादो अमुक्ता सिंगुसे इमुंगदे चंगलगा वखल ताना अमुक्ता फोथासिसे ताचौ हौगलोसे इमुंगदे चंगगने चाक इसिंग अमुक्ता चाथोकिसि अदुगा वखल ताना पोथारो चा इसिंदु नोइ ओइना चाथोलुरु चलो आइदि करिमता चानिंद्रे आइदि चाद्रसु यारनी चलो 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 नोइ ओइना चाथोलुरु आइ ngahaktang पोथागिगे ताचौ चाक लाममनि खंदुना हाइबगी वानी याद्रगा तो करिसु काइदे चाक चागनख्रबा माना चाक चासी याद्रिसे सोइदना मरम अमा लेरमनी नहान मखै अमुक्ता तौदबा ngakतनी माना हंदक तौरिसे आई स्वाइसिदा लोटलगा माना तौरिसे तुमिना येंगलगे ꯑꯩꯁꯦ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯑꯃꯨꯛ ꯐꯥꯎꯔꯛꯂꯦ ꯑꯉꯥꯡꯁꯤꯁꯨ ꯑꯃꯠꯇ ꯂꯩꯇ꯭ꯔꯤꯉꯩꯁꯤꯗ ꯑꯩ ꯌꯥꯏꯑꯣꯏꯕꯤ ꯅꯨꯡꯁꯤ ꯑꯃꯨꯛ ꯎꯝꯁꯤꯜꯂꯒꯦ ꯑꯣ ꯑꯩ ꯈꯪꯉꯦꯗꯅ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯇꯥꯆꯧꯅ ꯆꯥꯛ ꯆꯥꯎ ꯌꯥꯗ꯭ꯔꯤꯁꯦ ꯃꯥꯅ ꯎꯝꯂꯤꯕ ꯅꯨꯡ ꯑꯁꯤꯅ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯃꯥꯅ ꯄꯥꯏꯔꯤꯕ ꯅꯨꯡ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯑꯩ ꯑꯃꯨꯛꯇ ꯌꯦꯡꯗ꯭ꯔꯗꯤ ꯌꯥꯔꯔꯣꯏ ताचौगी लंबीसिदा अनानबा थाउ हेक्ता हाइदोक्लगे होरेन मा लाक्पदा नान्थुनबा 이 हाय इ मागी नुंगसिदी मौंग अमनिने हे यानुंगदु उमसिलगा अमुक्ता येंगे इश सिदी याइगी नुंगनिने हे आई आराम खोरांग लोने काउख्रेने हाय इनाउतोन नुंगदु पिरउ हाय आइगी नुंगनि हाय आइंगोंदा पिरो हे ओप हश मसीगी नुंगसिदी मौंग अमनि हे हेक उमबगा आइगी आराम खौरांबा पुमनम कोखरे मसीगी नुंगसिदी आई ओइना लौरगे हे तायाय नंगबो आइंगोंदा अमुक्ता पिरो आइजो अमुक्ता उमजगे हाय चाथो आदा नसक्तुगा नोइना पाइबा हेबा नुंग नतिने चाथो कदाय नुंगदे एंगोंदा पिरो मधु यारोय नुंगसे आइना लौदोरिबने नखोइगे ओइबे यारोय नबुक फत्तबा तौनु तायाय नुंगदो आइजो अमुक्ता उमजगेबा ꯑꯉꯥꯡꯁꯤꯡꯁꯤꯅ ꯇꯧꯔꯤꯁꯤꯕꯨ ꯃꯣꯏ ꯃꯁꯦꯟ ꯈꯠꯅꯗꯨꯅꯇ ꯂꯩꯔꯦꯅꯦꯁꯦ ꯑꯣꯟꯊꯣꯛꯄ ꯍꯥꯏꯗꯨꯅꯤ ꯏꯅꯥꯎꯁꯥ ꯅꯨꯡ ꯑꯁꯤ ꯑꯩꯈꯣꯏ ꯃꯔꯤꯃꯛꯅ ꯄꯥꯝꯂꯕꯅꯤꯅ ꯅꯨꯡ ꯑꯁꯤ ꯃꯆꯦꯠ ꯃꯔꯤ ꯊꯣꯛꯅ ꯊꯨꯒꯥꯏꯔꯒꯦ
ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯌꯦꯟꯅꯔꯁꯤ ꯑꯗꯨꯝ ꯇꯧꯔꯗꯤ ꯑꯩꯈꯣꯏ ꯃꯁꯦꯟ ꯅꯨꯡ ꯑꯁꯤ ꯃꯨꯟꯅꯔꯔꯣꯏ ꯑꯗꯨꯒ ꯈꯠꯁꯨ ꯈꯠꯅꯔꯔꯣꯏ ꯑꯗꯣ ꯃꯥꯒꯤ ꯁꯔꯨꯛꯇꯨ ꯃꯥꯡꯍꯟꯅꯕ ꯌꯥꯗꯦꯀꯣ ꯃꯥꯡꯂꯗꯤ ꯃꯔꯟ ꯅꯥꯏ ꯑꯣꯏꯗꯧꯅꯤ ꯁꯨꯛꯇꯨ ꯄꯥꯏꯈꯠꯂꯨ ꯑꯗꯨꯒ ꯅꯨꯡꯁꯦ ꯃꯆꯦꯠ ꯃꯔꯤ ꯊꯣꯛꯅ ꯊꯨꯒꯥꯏꯌꯨ ꯍꯣꯏ ꯇꯥꯆꯧ ꯑꯩ ꯊꯨꯒꯥꯏꯔꯒꯦ ꯑꯦ ꯅꯨꯡꯁꯦ ꯄꯥꯏꯊꯣꯛꯈ꯭ꯔꯦꯅꯦ ꯅꯨꯡꯁꯦ ꯏꯁ ꯁꯣꯏꯗꯅ ꯃꯥꯡꯕ ꯇꯥꯔꯦ ꯃꯥꯡꯂꯦꯗꯅ 이씨, 망래다나. ꯅꯨꯡꯗꯣ ꯊꯤꯕ ꯐꯪꯂꯔꯣꯏ ꯇꯥꯆꯧ ꯄꯥꯇꯣꯟꯗ ꯇꯥꯈ꯭ꯔꯦ ꯃꯥꯃ ꯂꯥꯡꯈꯣꯏꯕꯤ ꯅꯣꯏꯅ ꯄꯥꯠ ꯃꯌꯥꯏꯗ ꯊꯥꯗꯈꯤꯕ ꯑꯩꯒꯤ ꯒꯨꯏ ꯄꯨꯕꯨꯡꯗꯣ ꯂꯦꯝꯅ ꯃꯥꯡꯉꯣꯏ ꯅꯨꯡꯗꯣ ꯇꯥꯈꯤꯕ ꯃꯐꯝꯗꯨꯗ ꯐꯖꯔꯕ ꯐꯧ ꯄꯥꯝꯕꯤ ꯑꯃ ꯍꯧꯔꯤꯕꯅꯤ ꯃꯗꯨꯒꯤ ꯐꯧꯗꯣ ꯍꯦꯛꯂꯒ ꯅꯈꯣꯏ ꯂꯧ ꯎꯔꯕꯗꯤ ꯅꯈꯣꯏ ꯅꯆꯤꯜ ꯅꯅꯥꯎ ꯄꯨꯟꯁꯤ ꯆꯨꯞꯄ ꯆꯥꯕ ꯋꯥꯠꯂꯣꯏꯍꯦ ꯏꯁ ꯂꯧꯗ꯭ꯔꯥꯎꯕꯤꯅ ꯍꯥꯏꯔꯝꯕꯗꯨ ꯆꯨꯝꯗꯧꯔꯤ ꯖꯥꯠꯂꯥ ꯏꯅꯥꯎ ꯃꯌꯥꯝꯒ ꯇꯥꯟꯅꯔꯒꯦ ꯏꯅꯥꯎꯁꯥ ꯂꯧꯗ꯭ꯔꯥꯎꯕꯤꯗꯨ ꯑꯩꯒꯤ ꯃꯪꯗ ꯂꯥꯛꯂꯝꯃꯤ ꯃꯥꯅ ꯄꯤꯔꯝꯕ ꯌꯥꯏꯑꯣꯏꯕꯤ ꯅꯨꯡ ꯑꯗꯨ ꯇꯥꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯐꯧ ꯄꯥꯝꯕꯤ ꯑꯃ ꯍꯧꯗꯨꯅ ꯂꯩꯔꯦ ꯍꯥꯏ ꯃꯗꯨꯒꯤ ꯄꯠꯌꯥꯏꯗ ꯍꯧꯕ ꯐꯧ ꯄꯥꯝꯕꯤꯗꯨ ꯑꯩꯈꯣꯏꯅ ꯍꯦꯛꯂꯒ ꯂꯧ ꯎꯔꯕꯗꯤ ꯏꯆꯤꯟ ꯏꯅꯥꯎ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯆꯥꯕ ꯋꯥꯠꯂꯔꯣꯏ ꯍꯥꯏꯔꯝꯃꯤꯅꯦꯍꯦ ꯏꯅꯥꯎꯁꯥ ꯂꯧꯗ꯭ꯔꯥꯎꯕꯤꯅ ꯍꯥꯏꯕ ꯑꯣꯏꯔꯗꯤ ꯁꯣꯏꯗꯅ ꯆꯨꯝꯒꯅꯤ ꯇꯥꯆꯧ ꯆꯠꯂꯁꯤ ꯇꯥꯆꯧ ꯐꯧꯗꯨ ꯍꯦꯛꯂꯨꯔꯁꯤ ꯏ ꯇꯥꯆꯧ ꯐꯧꯗꯨꯗꯤ ꯑꯥꯗ ꯁꯥꯠꯂꯦꯅꯦ ꯏꯅꯥꯎꯁꯥ ꯂꯧꯗ꯭ꯔꯥꯎꯕꯤꯅ ꯍꯥꯏꯔꯝꯕ ꯐꯧ ꯑꯗꯨ ꯄꯠꯌꯥꯏꯁꯤꯗ ꯁꯥꯠꯂꯦ ꯐꯧ ꯆꯔꯣꯡꯁꯦ ꯑꯃꯨꯛꯇ ꯍꯦꯛꯅꯕ ꯇꯧꯁꯤ ꯇꯥꯆꯧ ꯂꯨꯈ꯭ꯔꯕ ꯄꯥꯠ ꯑꯁꯤꯒꯤ ꯃꯌꯥꯏꯗ ꯍꯧꯔꯤꯕ ꯐꯧ ꯑꯁꯤꯕꯨ ꯑꯩꯈꯣꯏꯅ ꯀꯔꯝꯅ ꯍꯦꯛꯀꯅꯤ ꯇꯣꯡꯂꯒ ꯆꯠꯅꯕ ꯍꯤꯁꯨ ꯑꯃꯠꯇ ꯂꯩꯕ ꯅꯠꯇꯦ ꯇꯥꯆꯧ ꯑꯩꯈꯣꯏ ꯁꯨꯝ ꯀꯥꯟꯅꯗꯕꯗ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯤ ꯃꯇꯝ ꯃꯥꯡꯍꯟꯗꯧ ꯁꯔꯨꯛ ꯏꯔꯣꯏꯕ ꯍꯩꯕ ꯃꯤ ꯑꯃ ꯑꯣꯏꯅ ꯅꯦꯛꯂꯁꯤꯔꯥ ꯈꯪꯗ꯭ꯔꯦꯗ ꯏꯅꯥꯎꯇꯣꯟ ꯄꯥꯠꯁꯤꯅ ꯃꯔꯣꯜ ꯑꯃ ꯂꯨꯕꯅꯦ ꯏꯔꯣꯏꯔꯒ ꯐꯧ ꯍꯦꯛꯂꯨꯆꯣ ꯍꯥꯏꯕ ꯀꯅꯥꯝꯇ ꯌꯥꯔꯛꯀꯗꯧ ꯃꯥꯟꯗꯦꯗ ꯇꯥꯆꯧ ꯂꯧꯗ꯭ꯔꯥꯎꯕꯤꯗꯨ ꯑꯣꯏꯅ ꯊꯤꯕ ꯆꯠꯂꯁꯤꯔꯥ ꯌꯥꯏꯑꯣꯏꯕ ꯅꯨꯡ ꯑꯗꯨ ꯃꯥꯅ ꯄꯤꯔꯝꯕꯅꯤꯅ ꯃꯗꯨꯒ ꯃꯥꯟꯅꯕ ꯅꯨꯡ ꯃꯉꯣꯟꯗ ꯂꯩꯔꯝꯕꯁꯨ ꯌꯥꯏ ꯃꯗꯨ ꯑꯣꯏꯅ ꯍꯦꯛꯇ ꯄꯤꯌꯨ ꯍꯥꯏꯔꯁꯤ ꯑꯣꯏꯕ ꯌꯥꯕ ꯋꯥ ꯅꯠꯇꯦꯗ ꯇꯌꯥꯏ ꯑꯩꯈꯣꯏ ꯀꯤꯗꯨꯅ ꯆꯦꯟꯈ꯭ꯔꯕ ꯂꯧꯗ꯭ꯔꯥꯎꯕꯤꯗꯨꯕꯨ ꯎꯃꯪ ꯃꯅꯨꯡꯗ ꯆꯪꯂꯒ ꯀꯃꯥꯏꯅ ꯑꯃꯨꯛ ꯊꯤꯔꯨꯏꯗꯣꯏꯅꯣꯗ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯖꯤꯜꯂꯛꯇ꯭ꯔꯦꯗ ꯅꯈꯣꯏ ꯅꯆꯤꯟ ꯅꯅꯥꯎ ꯃꯌꯥꯝꯅꯅꯦ ꯋꯥꯔꯤꯗꯣ ꯋꯥꯔꯨꯅꯨ ꯅꯣꯏꯅ ꯄꯥꯝꯃꯤꯕ ꯐꯧꯗꯣ ꯑꯩ ꯑꯣꯏꯅ ꯆꯠꯂꯒ ꯍꯦꯛꯄꯤꯔꯨꯒꯦ ꯅꯈꯣꯏ ꯅꯆꯤꯟ ꯅꯅꯥꯎꯅꯅꯦ ꯑꯩꯒꯤꯗꯃꯛ ꯇꯧꯕꯤꯒꯗꯕ ꯍꯥꯏꯕꯕꯨ ꯂꯥꯡꯆꯤ ꯀꯧꯕ ꯎꯗꯣ ꯑꯗꯨꯒꯤ ꯃꯅꯥꯗꯣ ꯅꯈꯣꯏ ꯅꯆꯤꯟ ꯅꯅꯥꯎ ꯆꯪꯗꯅ ꯑꯩꯒꯤꯗꯃꯛ ꯈꯔ ꯍꯦꯛꯄꯤꯌꯨ ꯎꯅꯥꯗꯨꯕꯨ ꯍꯦꯛꯇ ꯂꯩꯔꯗꯤꯀꯣ ꯑꯩ ꯎꯅꯥꯗꯣ ꯇꯣꯡꯉꯒ ꯄꯥꯠꯌꯥꯏ ꯇꯥꯅ ꯆꯠꯇꯨꯅ ꯅꯈꯣꯏꯅ ꯄꯥꯝꯃꯤꯕ ꯐꯧꯗꯣ ꯑꯩ ꯍꯦꯛꯄꯤꯔꯨꯒꯦ ꯀꯔꯤꯁꯨ ꯋꯥꯔꯨꯅꯨ ꯍꯣ ꯎꯆꯤ ꯅꯪꯅꯕꯨ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯗꯤ ꯅꯪꯒꯤꯁꯨ ꯑꯉꯝꯕ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯕꯤꯒꯅꯤ ꯁꯦ ꯑꯩ ꯍꯦꯛꯂꯒ ꯊꯥꯗꯔꯛꯂꯒꯦ ꯅꯪ ꯈꯨꯟꯖꯤꯜꯂꯨꯀꯣ ꯏꯅꯥꯎꯇꯣꯟ ꯇꯥꯆꯧ ꯃꯗꯨꯒꯤ ꯎꯆꯤꯗꯨꯅ ꯍꯥꯏꯔꯤꯗꯨꯅ ꯆꯨꯝꯂꯕꯗꯤ ꯃꯥꯒꯤ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯤꯈꯤꯁꯤꯀꯣ ꯍꯣꯏ ꯑꯩꯈꯣꯏꯁꯨ ꯑꯉꯝꯕ ꯃꯇꯦꯡ ꯍꯦꯛꯇ ꯄꯥꯡꯂꯒ ꯂꯣꯏꯔꯦ ꯌꯥꯔꯅꯤ ꯏꯅꯥꯎꯁꯥ ꯎꯅꯥꯁꯤꯡꯁꯦ ꯄꯨꯔꯒ ꯎꯆꯤꯒꯤ ꯃꯅꯥꯛꯇ ꯆꯠꯂꯁꯤ ꯐꯔꯦ ꯑꯗꯨꯗꯤ ꯎꯆꯤ ꯅꯪꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯆꯪꯗꯨꯅ ꯎꯅꯥ ꯑꯁꯤ ꯍꯦꯛꯂꯨꯔꯦ
ꯅꯪꯁꯨ ꯎꯅꯥꯁꯤꯡ ꯑꯁꯤꯗ ꯇꯣꯡꯗꯨꯅ ꯇꯦꯛꯇ ꯀꯥꯏꯗꯅ ꯄꯥꯠ ꯃꯌꯥꯏꯗ ꯁꯥꯠꯂꯤꯕ ꯐꯧ ꯑꯗꯨ ꯍꯦꯛꯂꯨꯔꯣ꯫ ꯅꯪꯅ ꯑꯩꯈꯣꯏꯗ ꯄꯥꯡꯂꯤꯕ ꯃꯇꯦꯡ ꯑꯁꯤꯒꯤ ꯇꯧꯏꯃꯜ ꯈꯪꯕ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯅꯪꯕꯨ ꯁꯣꯏꯗꯅ ꯃꯇꯦꯡ ꯄꯥꯡꯈꯤꯅꯤ꯫ ꯌꯥꯔꯦ, ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯅꯊꯧ ꯄꯥꯡꯊꯣꯛꯂꯨꯔꯣ꯫ Inausa, yengunese, usihina phau heklaga puraklenese. Onthok nasu nungaireda. ꯁꯦ ꯇꯥꯆꯧ, ꯐꯧꯁꯦ ꯁꯤꯗ ꯂꯩꯔꯦ꯫ Ho uchi, nangna ichin inau akhoi mateng chauna pangbirabani masigi yayoiraba phau marusingse nangisu khara pujako. Yare yare, ai phau singase logjaroi. Uchi ekhoi taibang mi nakhoi gum lau ubasu haiba nate do. Aduna lau unanaba phau do aina lawrasu kaisu kanaroi. Nangna lau uba heitragana ichili nau mayam changdana nangi imung manung chaba konanaba tonganna nangi damak lau ubige. Nakhoina aigi mateng tobiningagadi uchi ekhoibu nakhoi taibang mi gi manangta lehenbiu. Nakhoina chabagi arima khakto charaga nakhoi gi nanangta adom leijage. Ekhoidi taibang mi nakhoi gum lau uba heitabanina nakhoi gi nateng lauraga akhoi hingjage. Aduna yaragadi uchi ekhoibu nakhoi taibang mi gi nayumda matam chupagi wena lehenbiu. Fare fare, nangna pambadu akhoi thumlage. Ngasi haiba numit asidagi uchi haiba jiba nakhoi se taibang mi akhoi ga laiminarsi ko.